National Highway 102 Imp-Moreh lambi gi Singjamei mayengbam laikai mapagi fibam fatraba lambi sembi de haiduna lambi thingba gi khongjang changsinkhre Singjamei miyamna lambi da thoklaktuna ayukta gi hauna Singjamei parking da gi hauraga lambi thingba gi khongjang changsinki khongjang loi singna lambi da lakpa gari Singjamei parking da thattuna Singjamei top laikai ge lambi romda amadi Singjamei chinga makharomda thaiduna chalhanki khongjang adu da sarukya akiba Singjamei apunba nupi lupki member okram rashina lambi asi semdri fauba matam kaktana lambi thingduna khongjang changsingani lambi sembina balenga kamadi mari leinaba singna kayarak mari leinaba singda kayarak haijakhrabasu lambi semlaktabadagi khongjang asi changsinbani Singjamei mayengbam laikai mapa fauriba highway matek asida lambi khudong thiba kaya thokiba laikhre maram aduna lambi asi athuba matamda sembiu haina lenga ke pukning chingsilakle कोई सरकार की मरी लेना बता कयारक हाइजर बस ताबीदरे अदो कोई जो उपाय लेता बनी ना सरकार की मोइना जो ताबीदरे बनी ना कोई लंबी जे थिंजरपने अना यंग मयाम अमा जी हॉस्पिटल दे पैसा मयाम अमा तिंगागा हुजी आईसीयू दे कईदे लेबसु कयाम यावरी सोइनारे लेबसु कयाम यावरी अनकपनि यार कोई बोट साइड लेबा हिंसिना जो कोई न पुखटपा अदेगी कोई संगबा खोटपा कयामसु यावजा कोई जो ngमक्तरे अदुना मरी लेना बता कोई ngasi जे कोई थिंजरबनी कोई हाना जो वार्निंग पिजागरबनी तांग तरुक दे लंबी थिंजरगने जहाना जो कोई खबर दा करीदा मरी लेना बता authority hapkrabani ado yaragadi moi phal leitena haibado aikoi gi misi mina aso apan kaya dagi kannani ngai gi oina na bagi lambi thingjaban